पाउगी थोरम सरुक याबिरिब ख्वाई पुरंग पुराजन खुमुक्सम तराम नोक्सबग लोइनेना खुरुमजरी हौजिक इरमदा ममदि मापालमगी ओइबा मरुओइ पाउसिंग मियामदा पिजरी कुमजा लिसिंग अनिगा कुनगा तरुक लाखपदा पाउसी असिबु मतम पुंबदा थवाई हापिरिबा पुनमकी मफमदा हुयल लामपाउना अनौब चहिगी याइफा पाउजेल पिजरी हौजि मखाताबा मरुओइ पाउसिंग पिजरी IDP सिंगबु मयुमदा मसिंग सुना हंजिलहनबा अमसुंग हाईवे सिंगदा फ्री मूवमेंट तहोनबा ngamdana सुरु नैसिलगा कुमजा लिसिंग अनि कुनगा मंगा लोइसिनख्रे लिसिंग अनि कुनगा तरुक लाखले हौजि मखाताबा पाउ पिजरी ngasi naroiba numit oiraba kumja lising ani kunga manga gi July da lenga ki makaidagi IDP singbu ngasi phawbagi manungda tangkak ahum thokna masagi mayumda hanjilangani haina thajaba pibadagi IDP singna kokomi amasung miyamga khusamna duna thabakta onthona taksin krabasu lenga ki makaidagi IDP sing mapung phana hanjilhanba ngamkhidre May Homely Singani Kunga Humdoida All Tribal Students Union Manipur Asumna Tribal Solidarity Mars हाइबा खोंगचल सिंचिंगी डिस्ट्रिक्ट खरदा मरुओइना कुकीजो फुरुमना नमना ताबा मफम सिंगदा सतखिबगी मतुंगदा चुचापुर गे रैली दा सरुक याखिबा सिंगना तोरबुंग बंगला फावबा लाक्तुना मफम असिदा लैबा मैतैगी युम कै अमदि दुकान सिंगबा मै थाबा खक्तनतना थवाई मांगनबा तेमसिनरपदगी सिंगजाव खोनबा लांगमै दौना छंदोरक्तुना अहौबा अचौब लाल ओरक्रबसु ngasi chai ani makai henjilakba phawbada manipur amasung unelangana warusin proktabadagi ngasi na loirba chai asigi manungda su National Highway Singda Mausagumna free movement tauba yakidre amasung relief camp singda changjapam lahol lagliba IDP singuma pungphana masagi mayum singda hanjilanba ngamkhidre Serak sida mas kunga matoli singani kungani toida linkeba manipur lenga phawba suspended animation da thamlaga unit lenga na hakthengna khut thingjinba president's rule gi lenga chalai raklabasu ngasi kumjali singani kunga mangagi aroiba miku phawda masak thokpa ahongba amata purupung ngamkhidre maram singasena mathang thagi tarani thoida lok bhavan da IDP amasung kokomi na miyamga loinana thomjilaktuna governor dagi chapchaba masin hangnanaba honaragani haina kokomi na ngarang lauthokre January ahumli singani kunga mangada AK balabu manipur gi taraga mapan suba governor oina wasak lokhi Hauji makhata pau pijari January ahum lisingani ga kunga manga irai numita Ajay Kumar Bhalabu matamadugi High Court of Manipur ki Chief Justice D Krishna Kumar na matamadugi Raj Bhavan da pangtupa singlem laba thawra mamada Manipur ki taraga mapan suba governor oina wasak lawan ki Chief Minister Warama Birena February mapali singani kunga manga gi nungthilde Raj Bhavan da BJP ki sambit patra ga langminaduna governor da pham thadokpagi cheron pisin ki Kumja lisingani kungani thoi ki February amasung March ta pangthokki batarani thoi suba Manipur Legislative Assembly ki election da apunba sit kunthra ga ni thoi phangkiba BJP ki legislature leader amu hanna khanduna March kunga matho lisingani kungani thoi da ni suba Chief Minister oina wasak lokhiba birena February mapal lisingani kunga manga gi nungthin pung mari ga minute nifu ga manga rom tarakpada matamadugi Raj Bhavan da BJP ki Northeast coordinator sambit patra amasung ma ki cabinet colleague amadi MLA kharaga langminaduna governor AK balada pham thadokpagi aiba se pisinki Kumja lisingani kunga manga gi aroiba numita Chuchampur da mioi ahum sina phangle ngasina loibadagi ariba chahi orgadaba kumja lisingani kunga manga gi ngasi aroiba numita Chuchampur district ki mafam anida mioi ahum gi hakchang sina phangle IDP singbu mayumda hana hanjilangadabani habagi demand Manipur Sangai Festival phawbo boycott taunakhraba sunga se aing aroiba mikup oikiba kumjali singani kunga manga ga tainaba anuba chahi lisingani kunga tarukki langdai dadi mafam kayada bambula thaba amasung rokena singba kapkhatpa thengnakhi Governor na anuba chahi amasung gan ngai ge yaifa paujel pirakli Kumja lisingani kunga manga gi ngasi aroiba numit oirabaga loinana hayengdagi haugadoriba anuba chahi lisingani kunga taruk putaramna ogladuna Governor AK Balana miyamda yaifa paujel pirakli Hoji makhata pau pijari Manipur dagi Delhi fawba leiriba journalist singna akiba mayoknaraba su ninghanabadi poktri Siddharth Banerjee
हौखिबा डिसेंबर कुनगा हुमदोय लिसिंग अनि कुनगा मंगादा दि वायर की एडिटर इन चीफ सीनियर जर्नलिस्ट सिद्धार्थ बजरजन इंडिया दा इंडिपेंडेंट मीडिया न लौलिबा सलोंगी मतांग बरिक चुमलबा अमसुंग साफु कलबा वारोल अमा फोंदोखिबगा लोइनना ई पाव हुरानबगी थवोंग असि लैबाक असिदा बोट हुराले हाइना मरान सिरक्तिङै ममांग यामना ममांगदगी हौख्रबने हाइना फोंदोखरे भारत भारती की कल्याण कर्नाटक एडिशन असी कलापुरा की ऑफिशियल होइना फोंदोकपगी थौरमदा वा nganगदना मांगना थौरमसे अयाम्बा मेन स्ट्रीम मीडिया ना डेमोक्रेसी बु माहन ताहन बु होनरप मतम असिदा यामना मरु ओइबा मिकु अमनि हाइना सिंथाकी वोट चोरी हाइबा वाहै असिबु पॉलिटिकल डिबेट सिंगदे इतततना सिजनरे हाइबा वाफम पल्लदना मांगना हाइ वोट हुराली नत्रगा हुरानदे हाइबसी महान चपचान हाइबा ngamde अदुबु लेवा असिदा ई पाव हुरानबगी थबक असिदि चपचान चथरे ई पाव हुरान हाइबसी मरुओइबा वाफम सिंगबु मियाम खंगंदना बा थैदोखिबा फोंदोहंदबा अमसुंग लोसिंदुना थमखिबा अदुनी थवोंग असि कुमजा हौखिबा लिसिंग अनि तरा मरीदगी उबा फलनखि अमसुंग सही खर सिगी मनुंगदा मसि साथीबा हेंजिलगले हाइनसु बार्डर जनना नुंदांगमा फोंदोखि लेबा असिन मियाम के प्रॉब्लम सिंगबु पुक्सेल सेंगना रिपोर्ट तवदबा पवार पारिबा सिंगदा वांग हंगदबा अमसुंग मियाम अमदि लेंगापो सिंगि मरक्ते ई पाव फाउननबा पांबई ओइना थबक तवदबा मीडिया अमा यामनबंग मथौ तारपु मतांग अमदा मेन स्ट्रीम मीडिया की अयाम्बा सरुक्ति लांफमदगी मसक उखिद्रे नत्रगना डेमोक्रेटिक ओइबा बेलु सिंगि मायुक्ता यामना कन्न मथौ तौरी हाइनसु मराल सिखी था निपान खक्त ngairiba yauna angang ahum angang singi mama ani amasu nupi amabu tamthina halaga barak turelda thadarakpada chenaba singi matakta chahi ama helaglaba December 13 ga matoi lisingani kunga manga phawbada charge sheet file tawraktri First Trust Special Court Number 1 Manipur की Special Judge R.K. मेमसा ने December कुनगा हुमदोय लिसिंगनी कुनगा मंगा द पिखिबा census hearing की order द पिक लिबि नुपि मचा अमा बुइकाय खुमना ममान बगी मरालदा पौराबी मया लेकाय दगी नोंथोंबम मोदु मंगोम पुछि सुपगी फादो पिखि इस्ते लेंगा की मणिपुर स्टेट ट्रांसपोर्ट थाबा बस तगी मणिपुर हाइबा लमदम असिगी ममिंग मुथतकदबनी नत्रगा लौथोकदबनी हाइदुना ग्वालताबीदा सिपाइना हारकपदगी बस असिदा तोंगदुना गवर्नरना सिरोई लिली फेस्टिवल हौदोकपा थौरंगी पावलोबा चटकिबा पावमी सिंगदा खंगलकी थौदो असि मे कुन लिसिंगनी गा कुनगा मंगा गे अयुक्त इम्फाल उख्रुल लंबी परिंगदा थोखिबनी सिपाइगी वाफम असिदगी बस असिदा तोंगबा पावमी सिंग पावलोदन हलखी February 13 President Draupadi Murmu na Constitution na mangonda piba article sahunga yangkai kataru ki provision singi matungi na taukiba promulgation gi matungi na tarani thoisuba Manipur Legislative Assembly bu suspended animation da thamlaga Manipur ki political ki puwari da taraga mathoirak suba oiba president's rule thamlaki President Draupadi Murmu na linkhalakkiba थबक असी लखलकिबा थबक असी मणिपुर लेजिस्लेटिव असेंबली की तरे सुबह मिफम फेब्रुआरी 10 दा पांगथोकनबा लेबलुरो मतुंग दे स्टेट लेंगाना फेब्रुआरी 5 दा रिजाइन तौखिबदगी तंगाई फदन लखतखिबनी हाइनसु पॉलिटिकल लीडर सिंगना फोंदोंनखि कुमजा लिसिंगनी कुनगा मंगा दा फायर कॉल सहुंगा मरफुद्रा गा तरेट अमसुंग स्पेशल कॉल निफु मंगा लाखी Lupa crore 81.38 की पोलम सिंह कनबंगंकी सेंट्रल डिपुटेशन द लेरखिबा प्रशांत कुमार सिंहाबु चीफ सेक्रेटरी ओइना अपॉइंटमेंट पीकी कुमजा लिसिंगनी कुनगा मरी के दिसंबर थागे अरोइबा सरुक्ता मणिपुर केडर की लिसिंग मसमापन मरफुद्रा हुमदो बेस की आईएएस ऑफिसर प्रशांत कुमार पीके सिंहाबु मतम मदु द मिनिस्ट्री ऑफ न्यू एंड रिन्यूएबल एनर्जी डिपुटेशन द सेक्रेटरी ओहेलंबदु मणिपुर केडर दा अमुक हनबगी ऑर्डर थोखिबगा लोइना नमाकपु मणिपुर की चीफ सेक्रेटरी ओइना अपॉइंटमेंट पीबगे अयाबा जनवरी 13 लिसिंगनी का कुनगा मंगा द अपॉइंटमेंट कमिटी ऑफ द कैबिनेट न पिखिबदगी पंथदना महान फम असी पुबा होरखी हुजि मखाता पाउ पिजरी लैबा असिगी प्रेसिडेंट सिंगी मनुंगदगी अहानबो ओइना द्रौपदी मुर्मुना नुपिलांगी थौना फबी सिंगदा इकाय खुमनबो उलमखी
सही कयागी ममांगदगी पांगथोरपगम चलिबा था सिगी तरानी थोइद पांगथोखिबा मरफुगा तरुक सुबा नुपी लानिंगसिंग थौरमदा लेबा सिगी प्रेसिडेंट सिंगी मनुंगदगी हौजिक फावबगी अहानबो ओइना द्रौपदी मुर्मुना इम्फाल हेड पोस्ट ऑफिस मनाक्ता लेबा नुपी लानिंगसिंग खुबमदा हाइकल लेकट तमदुना थौना फबिसिंगदा इकाई खुमनबा उतखी प्राइम मिनिस्टर नरेंद्र मोदी ना पुंखर की खोंगसत मणिपुर लालमखी अदुबु लालसगी वारोसिन पुरखिदे मे अहम लिसिंगनी कुनगोमदोदगी मणिपुर तमथिरबल कांगलुप मसेलगी लान थोरपदगी मणिपुर की मियामना अमसुंग लेबाक असिगी ऑपोजिशन पार्टी सिंग मणिपुर चतुना वाथो असिगी वारोसिन पुरंगनब प्राइम मिनिस्टर नरेंद्र मोदी ना होनद्रे हाइदुना कनब वाफम सिंग फोंदोनोरपदगी ngasi na aroi ba numit ori ba chai lisingani kunga manga gi September 12 gi nong chuba nungthil amada pungkharagi khongchatta mahak imphal da laklamki manipur gi irang athu matam da loisilagani habagi thajaba leire Satyabrata auba khudingmak loiba naiba gun landam sida tholeba irang asisu athu matam da loisilagani habagi thajaba leire haine speaker TH Satyabrata na phungdokre wapam masinga se Brahmapur Baigabati Laikai the Leva Yasu Club ki ground the Pangtupa Walking Committee of Sri Tokshum Satyabata Singagi Taraga Nitoi Subamapo Kumun Torumda Sarvyadana Man Pundo Kibani. Speaker na Hai Kiba the Irang Su Hauravadi Soidana Lur Kani. Istera Sida Torok Liba, Irang Asimatam Kuina Satarak Panamiam the Sauna Wawa Pire Dubu, Tankang Nine, Tamna, Torokpa Irang Oibana, Lusin Madamatam Karasangi Adubu Soidana di, Luragani Haina Kali Haiki. Matam sang na irang asina wala ba miyam madi sotar ba iram dama sige dama ya school esidagi ahobo oraga Manipur pummada sandokhi ba yaba chawkat thaurangi thabak sing maru oina naha sing thabak phangan mada mateng pangba yaba thabak sing paikhat ningbagi apamba phungdokhi thabak phangdana leiriba naha sing bu mana pamjaba simpham sing da mateng piduna mapung phan ma mathau tai hariduna mahima sing san khona ba madi art and culture gi lamda leiriba scheme sing ningthina chana handuna miyam mateng pangna ba honari haiki lisingani kunga taruk na lakpada IDP sing lining thau leimaren gi thogal phangdona yumbu orasi panthau kumja lisingani ka kunga humdogi me humdagi kukisina landar pati lanje naraktuna maramdam singda saidangba magum awaba kaya khangminarakle maramasina kumja lisingani kunga mangana loikiba numit ibendo imoinugi irat thoni pangthonari basi yamna phaba ibendona thaujan biba haibadu oiri maramaduna kumja lisingani kunga tarungna lakpasida iramdam sigi IDP singbu ngapigani IDP singsu lining thau leimaren gi thogal phangduna Yungi, Yumbu, Oiduna Matang Kumjagi, Moinu, Ibendo, Iralpat, Yumthong, Kuding the Pangtopo, or the Sea Haina, Laiweva Pantona, Nasi Paujel, Pirakli. Laiweva Pantona Makata, na Paujeladona, Matang Handaki, Kumjali singing Kungamagi, Munu, Irat, Tony City, Mahiyam, Natsawi. Yumsakajan mid December Kuntraga Mato Sutari, Ibendo, Imoinu, na Pibiba, Taujana Kumjali singing Kungatarputaram, na Oxi. Sahi the Batsinjak Charoisi, Sajat Kamroisi, Pajaba Lisat na Mangunarasi. Nupi Obiama de Nupa Oibakayagi, Tawai Mang Krabasing, Asang Batawai Orasi, Kukina Hat Kraba, Tawai Sing Asang Woiduna Amuhana, Sidana the Orasi, Tungi Mirol, Oigada River Singna. Lauri Yumpam Kalhogada Oibana Happy Gi one talk lehansi. New Year January Amabutaram Oxi, Sana Uneduna Gadi, Tingjinaba, Sajat Kamba Minungsi Laitaba, Mina Migi Mamal Kanga Bapunamuxi, Ikoina Taurosi. Mayai Kabatsinjak Yon Bapunamak Yola Loisi. Masina Leba Pumba Mulagani. Mitei, Maitei Punamak Mutkargani. Sendong Mana Kaidoruni. Sendong Mana Kaidoruni. Sel Madi Sibada Puda Natabadu, Kalaga Mayai Kabatsinjak, Yoning Bagi Wakal Tadulasi Haiki. Desana media Singapore Paumina Cray, quality out of a lyric land number among the Pangan Biaroi. Matam later Abbey Kudung Chabaloga quality out of a lyric my racing the Pangan Biaroi, the Bosemna, watermark Yaut the Bama, the quality and the Base, Piduna lyric, Namanba, how Rivasina lyric sing she printing press some of the Lina.
लाइना पायरेसी फाउब तौब ngamlakpa yai haina desam president mayengbam sumurjit na phungdokre wafam asing asi Democratic Students Alliance of Manipur desam na sinduna ngasi khudingi sei khudingi pangtokpa tongan tongan ma media house singi paumi singa pumen paumen na bagi thauramda kaisam pata leiba desam gi office ta ayuk pung 12 tabada pangthokibada mahana phungdokibani Mitei sing na yumthong khudingi phunga lairu thamduna numit khudingi imoinu irat latlasi MP sana jawba Mitei sing na kumja amagi manungda ngasi walsing gi taraga ni thoni parba numit asi khakta da ima imoinu bu irat pagi mathakta yumthong khudingi phunga lingduna phunga lairu thamlaga ima bu numit khudingi irat thoni ba hudoklasi haina Rajya Sabha gi MP su oriba ning tholai sema sana jawna phungdokre Pure romba pung pareng get sangakre Kasingwari puri roma pung pareng miam na pung pareng har ga khangna ba sigi anong na saba get ngasi imonu irat thoni numi sida sanga kre hari get sanga bai thoram sida kaksing ye sigi mele mayang lamam ram sona tho mitung oina saru yaki pareng sigi miam na sangma sempham puthona duna sakhi ba get sanga ba gi thoram sida MLA na hai laikai de leminari bai khoi masel amaga amaga nungsi chanana lemina duna sakot thorangi thabak sing punna pangthok minaba changi ai khoi masel gi marakta miyoi bani na asoiba aranba yaurukpa matamda sungakpi haibagi matau utuna aranba sing sumthokpiduna punna himinabagi wakhalda sakot thaurangi thabak khudima mayam punna khusabnaduna pangthok minagadabani hainasu mahana phungdokki rubragi get tonight pangthoklaroi isei nongmai kangnu Rupraga na matam kaya imamang di pangthokuna lalibai say nung mai gya kan bathoram get tonight lamdam sigi haujik ori batangdu laita da phiba masina mar moraga handak chai gi wona su pangthoklaroi hana rupragi secretary hamo punanand gi serol amana phungdorakli say sigi wona ruprag na isai nung mai award amadi rupragi lekhidraba member sing muning sing dona memorial lecture isai gi thorum amasung workshop na singba thorum dia thu matam da pangthokna ba committee na Semlagani, Heidi. Idea of Manipur, the Pipo sing a Salam Baliklam, the Sabina Dunai Kuding Mona Iram Dam Minasi. Hozimakata Pau Pijari. Tawal Mojing the Lab Education Guide Center Sindunangasi Mojing Community Holder, Hazarat Alhas Maulana, Rahimuddin Miyamgi Tawal Maulana, na dharmik samajik amsung amasung manipurgi politics ta lawra mathodang singai bihiram da nongmagi oiba memorial lecture ama pangthokre ampyagi mapo kumon thoram pangthokre pawmi sing ikai khunab utkre ngapigani all mete pangal youth association ampyagi ani subam mapo korom kumol ngarang kokta gi haya secondary school da pangthokre haire Thorum Sida MLA TA Santi Bishnupur District ki DC Puja Elangbam Association Nasi President Maulana Hafizuddin Moirang College ki Principal Rehizuddin Sheikh Cultural Activist Narendra Ningomba Fox ki President BMI Masaha Koktai Municipal Council ki Caretaker Chairperson Minaranjan Jamiat Uzma Kokta ki Maulana Isauddin Kwasmi Akok Akibo Azmun Ilma Islaha I Musragi Lusing Basina to Mitunglen Amadi Wangang Oina Saruk Yaki MP Bimol Akoja Mama di Lukayana Imoinu Iratpa Anuba Sahiga Mari Lena Paujelakli Imoinu Irat Tony Numina Masungano Basai Glissingani Kunga Taruk na Lapada Lamdama Sig Tongan Mo organization Singna Lebak Miam the Yaipa Paujel left and a pinnerly. MP Bimol, Akujamna Imai Monugi Rat Thoram Numit Asida Irecha Punamata Nungaya Papa Paujel Pijari Ima Imoinuna Tangdu Laita Draba Inam the Masibu Amonat Tangdu Laitaba Hanjilanduna Irecha Punapu Watapa Nungaya Papa Tangdu Laitaba Pusirol Amada Hingana Tojan Bibu or Sunuhana Miam the Paujelakli All Manipur Students Union MSUG President Bruce Pebam na Thador Pasir Olamana Pondor Padano Basai Lissingani Kunga Taruna Lakpada Amasungano Basaya Sida Asengba Revolution Haibasi Nongmaigi Konjel Marakta Kaidonunda Lero Haiba Wakalol Asiga Loina Nai Koi Maseli Marakta Tokaita Nabagi Wakalol Thadok to Nukumja Lissingani Kunga Taru Hari Basai Asina Manipurda Ing Tapa Hanjila Pasai or Sunu Haina Paujelakli
All Manipur Maitei Pangan Clubs Organization Ampako gi Seroda Manasu Iramda Masida Lusin Mangamdana Lerli by Irangasi, India Langana Matikshava Torang Sing Lokalaga, Lusilanduna Tanguleta Balamda Mamasung, Nusisana Laminabalamda Mama Anoba, Sahi Kumjali Singani Kunga Tarukta, Uhenaba, Uhenba Ngamlasan Haina Pauze Luckly. Sivasena Manipur Pradesh ki Serola Manam Anoba Chahi Kumjali Singani Kunga Tarwasi Harau Tayamna Uksa Bagaloina Irecha Kudimakta Nungaya Papa Ingchukwa Madiamata Webagi Wakalon Purapangam Orsano Haina Pauze Luckly. Coalition Against Drugs and Alcohol Kadagi Information and Publicity gi Secretary L. Broze na Kuyakpiduna Tador Pasero Manimonu Iratpa Numina Masungano Basahina Lakpada Lamda Masida Kunda Minari Bakalu Masel gi Marakta Nungsi Sanaba Lahen Matanatana Horagliba Horagliba Naron Singi Marakta Parks and Mayai Kabat Sinjak Sinabagi Lizard Sandortuna Kunaya Sida Kaita Halakpa Yaba Pibam Leraglibasi Aikoi Kudimana Wakan Taminaduna Mayai Kaba Polam Dagi Naktopangambu or Sunu Haina Pungdoragli. All India Students Federation Manipuri State Council Su Anubasa in Lakpada Tandu Leta Abama Dimana Kunai Lehenbangam Lasunu Haina Pauze Lugly. Thado NP Manipuramadi Thado Community International Anoba Sahina Lakpada Pauze Luckly. Thado NP Manipuri President Pu M James Thado na Kuyakpiduna Thado Pasero Lamanano Basahi, Lisinganiga Kungatar una Lakpada Malem Mapam Kayada Masung Landam Sida, Lady Thado Community, Mio Singda Masung Manipuri Yellow Prop, Kuding Makta Yai Papaujel Pijari Hana Pondoragli. Serola Sinahibada Kibasai Kumjali Singani Kunga Mangana Koi Kudimakta Awaba Kayana Handuna Sayang Tokre. Adubulamdam Sida Lady Mio Singna, Maruina Tado Miyana Akang Kan Magalona Sumba Justice, Amaditang Dulaita, Balgi Damag, Kumpam Hongdana Lepli. Matam Chupada Koina indigenous Thado community ki topa identity bunga to the Tamna Buhona Kigani. Masida Nathan and Landa Masida Kunda Minariba Yellow Purup Oriba, Maite Nagamadi, Atopa Purup Singa Hena Papa Mari Tamnaba Masung Sakot Pamanipur, Amagidama, Hona Minanaba, Pandam Tamli. I coin Ano Basahida, Kong Tangjinba, the Thado community ki Oiba Topa Masak Asimiana, Mayek, Hengna, Sengba, Sengna Kanganduna Landam Sida Tanguleta. Purokna Hona Bada, Hen Asoba Todang, Lokigani Heidi. Amorum the Thado Community International Giserola Manasu, Landam Sida Amasung, Tongan Mapam the Lady Batado Community Mio Singda, Anobasaina Lapada Yaipa Paujel, Piraduna. Hoki Basahi the Kudung Sa the Bama de Ayat Apan Kaya like Krabasu, Maite Yamati Thado Dagi. Thadogagi Marakta, dialogue Todana Wakal Taminarga Local Kibukotang Singna, Thadogi Topa, indigenous identity as Hena Mayek Singna, Saktakpa Ngamle Hairi. Hosing Makata Bamaru Pausing, Pijari, Awang no Pokimiam, the racial attacks at Tarpada Akpaserak Pigadavani. Assam Congress President Amasul Lok Sabha MP Oriba Gaurav Gogoina Uttarakhanda, Tripuragi Mahiroi, Elzel Sangmabu. Racial attack the heart keep Todo, Adugi Matanda, Wano Polam Damgi, Mahiro Loop Sing, a Sanksilakiba Kongjang Amadi, Demand Toriba Sairak Sing. Assis Hogapagaloina na Wano Poki Miam, the Indiagia Topa Mapam Singdagi, Mio Sing, racial attack, Satarpumatam Paserak Pipam Toy High and Pundokre. And then Samagitama Justice demand Torduna Gaurav Gogoin High, Libak Tiba Todo Sigi Matang, the Awano Poki Mapam Kudimakta, Mahiro Sing, a Democratic way among the Kongjang Sangsilibasi, Congress na Susogali. Mahiro Sing Amade Wano Poki Miamgi, demand Asi, Angel. Samagi imung manung justice phangba aduni haiki mana hojik leireba legal provision singi paring puthola duna hai India da miyo yamana miyo amada kaski oiba phajadaba wai wata sijna duna ngang natraga nukna bamatam dadi akpa legal punishment kaya lady adubu awanu poki miyam da saksu manadi aiduna matam sangna phajadaba wai wata sijna duna laklaba amasung hangoi tukachabagi mawang mata utuna hate crime kaya chathabadi akpa legal punishment leitaba si laibak thibani awanu poki miyo amade racial attack natraga
discrimination chatharapa matamda akpa chairak pinaba legal provision sing leifam thui ejel chamana thokiba thodo asina india gi mafam kayada mai tamduna amadi thabak tawduna lairiba wangnupo ki miyam gi safety gi dama nunang ba pokle matam punamakta congress na mahiroi singbu changsilliba khongjang asi sagutkani haiki thangjing hill range the acre ni phurom da tharamba popi sing combined force na yantatuna mangan kre Chosampu district manung chanba thangjing hill range ki mongken area da park san na acre ni phurom da logi muang ma da tharamba popi pambi sing combined force na yantatuna mangan kre hari MLTS Bisorji na gangai kumai gamai lena na miyam da yai pha paujel pirakli Thongju SG MLTS Bisoji na gangai kumai gamai lena na Manipur Assam amadi Nagaland da khunda laita duna lairiba Jeliarong community ki miyoi sing amasung landam sigi miyam da yai pha paujel pirakli China gi wafam nungna ningai ni Modi tumina leifam thokte Jairam Ramesh Operation Sindur matam de India amasung Pakistan mungnabada China na khut thingjin khaiba wapam asi nungna ningai ni amasung US ki President Donald Trump amadi China na phungdolaliba wafam sing asigi matang da India gi miyamna asing madu khangma mathau tai haina Congress lusingba Jairam Ramesh na phungdokre mangna hai India amasung Pakistan gi ungkhanabada maikai kayadagi amanasu khut thingjin ki haiba wafam thamlakli basigi matangda PM Modi na khangjin usinadana tumi laithokpa yararoi maikai kayadagi India gi national security bu phagi jugai taunaba nongnabagi mongda mana aningba apamba phongdokna rakli basi miyamda sengdoktuna asengba khangangadabani haiki posem laiwa tawi haibagi matai manau mai thaduna hatkre Assam ki Karbi Anglong ki district laiba matai manau ama posem tawi laiwa sijnaduna mingonda yengsili haibagi maranda khunja singna mai thaduna hatkre hari thaudo asi haukiba hingi athengbada Karbi Anglong ki Haura Ghat area da laiba Beloguri Munda khungang da thokibani police na phungdokhibada khunja singaduna matai manau adubu ahan bada thangna singba khulai sinaduna makhogi yummakta da attack tawraba matungna yumgi mamangmakta da mai thaduna hatkibani matai manau ani asi posem tawba laiwa sijinaba amasung mingonda yengsinduna imung manung kaya da awana tali haiba maran siraduna mai thakibani laikhidraba matai manau ani adudi gadi birora chaini phuga humdo amasung ma ki loinabi mira birora Sahi kuntrago humdoini hairiba khungang asi superstition da yamna thajaba mafam amani hairi amotpa ising thalubadagi miyoi ahum sire sama hena laikanakre Madhya Pradesh ki norda contaminated oiraba ising thalubadagi miyoi ahum sire amasung sama hena hospital da laikanakre hairi Haryana Sal yonba Kashmiri amabu Bharat Mata gi joy nampuda solanduna tathi tawoina tobikre laiba sida minority sing matakta terror gi oiba thabak thawong chataba hengalagli JKSA hoji makata pau pijari India gi awang thangma sarukta laiba state sing da sal yonba amasung atopa lalolitik tawba Kashmiri amasung atopa minority group singi miyoi singbu tathi tawoina tobiba thabak mafam thadoktu na maramda hankro haibana singba wai wata sinaba hangoi tuka chabagi thodok kaya leptana thokli Malengi miyamna anu basahi lisingani kunga taruk pu harau tayamna okre New Zealand da so anu basahi lakpada maigi kumai pangthokre Malengi miyamna anu basahi lisingani kunga taruk pu harau tayamna okre anu basahi na lakpada malema sida ingtappa hana sunaba yaudana mipung khudingmak nungsi chanana leinabagi pandamna miyamna harau kumai pangthoktuna anu basahi asibu taramna okhi Kumjali singani kunga tarukta President Donald Trump nagani amasung President Maduro mafam tagani haina laifau pikre Peru gi saman singna hukibani thokabada chaigi oina pangthokpa no chaigi thauramda punduna lakadaba chai asigi oiba laifau kaya pinakre Saman singna pikhiba laifau amada kumjali singani kunga tarukta US President Donald Trump nagani amasung Venezuela gi President Nicolas Maduro pham tagani haiki Loisilakpada maroi pau singa mohana IDP singa hanjalan bigera laingak semba yogadra MLA sing bisoji chu birenga chu unaduna governor ga unakre
ngakpigani IDP singbu mayumda masing suna hanjilanba amasung highway singda free movement tawhonba ngamdana suru na isalaga kumja lising ani kunga manga losinkhre lising ani kunga taruk lakle January 3 lising ani kunga ma de ke balabu Manipur gi 13 suba governor oina la wasak lauki Chief Minister Warama Birena February 4 lising ani kunga manga gi nungtinda Raj Bhavan da BJP gi samit patra ga lakminaduna governor da pham thadokpagi cheron pisinki kumja lising ani kunga manga gi aroiba numita Chuchampur da mioi ahum sina phangle Loina IDP singmu mayumda hana hanjalangadabani habagi demand Manipur Sangai Festival phauba boycott tawkrabasung ase ahingaroiba mikup oikiba kumja lising ani kunga manga ga tainaba anuba sahi lising ani kunga taruki langdai dadi mafam kayada bambula thaba amasung boycott na chingba kapkhatpa thingnaki Manipur dagi Delhi phauba leiriba journalist singna akiba mayok narabasu ninghanabadi poktri Siddharth Badarjan Sigalwanena lojarenga si phungba huyelam pau pau chedagi khomjin jaba maroi pau sing khwai punok pu amuka hanna khurumjari